Ngasi numidang waram phongkhiba pandam pausina phongdi ngasi numidang waram pung taruktagi Manipurda pung kunmari ki total shutdown laothokhre mamang sahi May 3 dagi horakhiba irang asida kuki militant singna misam yam hatpa yauna chataraliba thawong sing asida leingakna karigumba thabak amata paikhattana tumina leisinbagi mayokta tongan balup tara homdoi ngasi numidang waram pung taruktagi hayeng numidang waram pung taruk phawba Manipur pumba pung kunmari ki total shutdown laothokhre. International Peace Association Development IPSA People's Action for National Democratic Movement Kanglipak Lamjing Apun Bamaira Pai Bilup All Club Organization Association and the Maira Pai Bilup Kanglipak Students Association Indigenous Peoples Association Kanglipak Chanura Lamsing Land Kanglipak Kanglei Ima Lup Lomi Yaifa Lup Kanglipak Education and Rural Development Organization Malem Imakan Balup Struggling Women's Association amadi apun ba kaithil sinaibi lup aksilna senduna ipsagi office pangthokpa pawgi mifam amada lup tara homdoi gi spokesperson santa nahakpamna lauthokibani ngasi nungthil kesam tongda leiba ipsa kanglipak ki office ta pangthokpa pawgi mifam amada santa nahakpamna hai chayolamagi mamangdagi national highway singda blockade tawduna tampakta leiriba miyamna wanaringai serak asida numit kharani gi mamangda saitonda lausudana leibi maibam sophia sahi kontaret covid mauna hama kuki militant sing na nomai kaptharaktuna leikhidabadagi matangda manipur lengak security personnel sing amadi tongan ba logi agency singna ngasi phawba kari mata tawba ngamdana thabak amata paikhallaktaba madugi matungda tongan ba mafam singda kuki militant singna kari mata nasungdana nomai kaptharakpa asi yaningde haiki loina na ngarang jiri bamda kuki militant singna chamjaraba sahi nauriba angang sing amadi nupi yauna punna mioi taruk thiba khangdriba asi lengak na ngasi phawba matik saba thorang lokhatpa ngamdaba asi luptara humdeni yaningde akan mamong da kandem tawi haiki nakalamoromda sana sabi kulda ngarang nungsi sana na leminariba purup tangkul ama nomaina panba asiga mari lenana lengakna matik saba thorang lokhatpa ngamdabadagi tangkholgi CSO singna jesami lambi thingbada lengakna sapchaba statement lokhataba asi yaningde saitonda maunha ama leikidraba tungda tongan mafam singda lepa leitana landarakliba yum dukan sing mai thaba michamda landarakpa leptana chatharakli senjam chirang kautruk kadang banna singba mafam singda drone bombing tawkiba rocket kaplakpagi attack kaya chatharakpa sinariba sing adu leingakna tawgadaba action amata lokhataba tawpham tokpa mathau toroktabadagi bannasi lauthokpani haina phongdokhi bannasina mai ising ana lengsang lining leson gi thorom media amadi emergency singdi consiloi haina makhataki makhatana pandam pause de gamuk lauthok kuki singna fakhiba singpung kunmari gi manungda leingakna puthokkadabani jal na hairi Jiribangi Borope Cross Subdivision gi manung sanba Jakuradhor Karong amasung Harinagarda ngarang November 13 da kuki militant singna faduna pukiba mitai fruki nupi angang puna mioi taruk pungkun marigi manungda leingakna puthoktuna imung manungda tekta kaidana sinnakadabani haina jiri apun ballup jalna leingakta taksilakli jalna thadrokpa serol amana afaba makhal ki khulai paiba kuki zo mar militant singna ngarang nungthel pung ahum rom tabada mitai khul oriba Jakuradhor Karong amasung Harinagarda khulda chathakiba thawong kana yaningdaba phongdorokli kuki zo mar militant sing aduna khul asida leiba mitai gi yum 13 ki mai thadokpaga loinana mioi anibuna hingna mai thaduna halamkhi mai thaduna hatkraba sing adudi laisram biren sahi humdoi amasung maibam keso sahi humphudra mathoini aduga pebam rajkumar sahi humpuga marina nomaina kaptuna sohalamkhi masig matungda hairiba mioi sing asigi imung manunggi mioi sing oriba yurembam harani sahi humpu tolem thoibi sahi kuntrama thoi tolem thajamanbi sahi nipan laisram haitonbi sahi kunmanga laisram jingkhainganba sahi ani amasung laisram langamba tha nipan hairiba nupi angang sing asi kuki militant sing na faduna pukhibadagi mafam khangdana leribani fadana pukhraba nupi angang sing asi pungkun mari ga manungda leingakna puthoktuna imung manungda tekta kaidana sinnagadabani hairi amadi
kidnap tawbada senabasing faduna matik saba serak pidrabadi makhal makhage akan makhongjang changchilagani hairi laibok fabadagi khunja kharadi CRPF ke station da sensin madagi hingmangam hauki amadi makhoi gi punsibu CRPF personnel singna mathau masak khangna amadi thawna phana misam gi punsi kanbi khiba adugi damakta thagat pasu phongdorokli